ꯍꯧꯖꯤꯛ ꯂꯥꯏꯆꯠ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯃꯃꯜ ꯁꯨꯝ ꯇꯥꯡꯈꯠꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯪꯂꯛꯂꯣꯏꯗ꯭ꯔꯥꯗꯅ ꯄꯥꯈꯠꯄꯗꯒꯤ ꯆꯥꯅꯕ ꯄꯣꯠꯆꯩ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤ ꯆꯥꯡ ꯌꯥꯝꯅ ꯂꯩꯁꯤꯟꯕ ꯑꯗꯨꯒ ꯄꯠꯁꯤꯟꯈꯤꯗꯅꯕꯅꯤꯗꯅ ꯐ꯭ꯔꯤꯖꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯁꯤꯅꯤ ꯐ꯭ꯔꯤꯖꯇꯕꯨ ꯍꯥꯞꯆꯤꯜꯂꯒꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯁꯥꯡꯅ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯊꯝꯕ ꯌꯥꯒꯅꯤꯗꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯗꯨꯃꯛ ꯈꯜꯂꯤ ꯂꯩꯁꯤꯜꯂꯛꯄ ꯆꯤꯟꯖꯥꯛꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯊꯝꯗ꯭ꯔꯒꯗꯤ ꯆꯥꯗ 30ꯔꯣꯝꯗꯤ ꯄꯠꯂꯛ ꯄꯨꯝꯂꯛꯇꯨꯅꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯅꯝ ꯆꯦꯟꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤꯗꯅ ꯂꯪꯊꯣꯛꯄ ꯄꯥꯝꯃꯨꯕꯗꯒꯤ ꯆꯥꯁꯤꯜꯂꯒꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯤꯟꯖꯥꯛꯇꯨꯒꯤ ꯃꯆꯤꯁꯤꯡ ꯐꯪꯕ ꯉꯝꯗꯅ ꯃꯥꯡꯉꯤꯗꯅ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯀꯌꯥꯗ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯆꯤꯟꯖꯥꯛ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯤ ꯊꯣꯛꯇꯅꯕ ꯑꯃꯁꯨꯡ ꯂꯅꯥꯏ ꯁꯦꯜ ꯈꯔꯁꯨ ꯂꯦꯝꯖꯅꯕ ꯀꯔꯝꯕ ꯄꯣꯠꯅ ꯀꯗꯥꯏꯗ ꯊꯝꯒꯅꯤ ꯀꯝꯗꯧꯅ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯣꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯤꯖꯇ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯝꯒꯅꯨ ꯍꯥꯏꯕꯁꯤꯃꯁꯨ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯃꯇꯝꯗ ꯃꯆꯤ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯃꯍꯥꯎ ꯑꯣꯜꯂꯛꯄꯅꯅꯤ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯕ ꯃꯇꯝꯗ ꯇꯒꯠ ꯇꯦꯛꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯆꯥꯍꯧꯅꯅꯕ ꯌꯥꯔꯤꯃꯈꯩ ꯈꯖꯤꯛꯇꯃꯛ ꯂꯩꯕꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯌꯥꯝ ꯂꯩꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯧꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯨꯟꯁꯤꯟꯕ ꯌꯥꯎꯁꯤꯜꯂꯛꯂꯒꯗꯤ ꯐ꯭ꯔꯤꯖꯀꯤ ꯂꯣ ꯁꯦꯜꯐ ꯍꯥꯏꯗꯤ ꯐ꯭ꯔꯤꯖꯀꯤ ꯃꯈꯥ ꯏꯊꯪ ꯊꯪꯕ ꯊꯥꯛꯇꯨꯗꯩꯗ ꯍꯥꯞꯄꯤꯒꯅꯤ ꯃꯈꯣꯏꯁꯤ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯎꯍꯩ ꯋꯥꯍꯩꯁꯤꯡꯒ ꯊꯝꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄꯁꯤꯡꯁꯤꯕꯨ ꯍꯥꯊꯨ ꯃꯨꯟꯁꯤꯜꯍꯜꯂꯤ ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯃꯨꯟꯖꯔꯕ ꯌꯥꯎꯔꯝꯂꯒꯅ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯃꯔꯝꯁꯤꯅ ꯑꯗꯣꯝꯅ ꯂꯐꯣꯏ ꯃꯀꯨ ꯑꯃꯨꯕꯒꯨꯝꯕ ꯆꯥꯕꯤꯅꯤꯡꯗ꯭ꯔꯒꯗꯤ ꯇꯣꯉꯥꯟ ꯊꯝꯕꯤꯌꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯄꯨꯟꯁꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯐꯦꯠ ꯃꯦꯠꯄꯗ ꯀꯜꯂꯤꯕ ꯃꯨꯟꯁꯤꯟꯗ꯭ꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡꯗꯤ ꯃꯍꯥꯎ ꯑꯃꯁꯨꯡ ꯃꯆꯤ ꯐꯕꯒꯤ ꯆꯥꯡ ꯍꯟꯊꯗꯅꯕ ꯅꯨꯡꯁꯥ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗ ꯊꯝꯕꯤꯒꯅꯤ ꯐ꯭ꯔꯤꯖꯇꯗꯤ ꯈꯛ ꯍꯥꯞꯂꯣꯏꯗꯕꯅꯤ ꯃꯊꯪꯗ ꯇꯤꯜꯍꯧ ꯆꯅꯝ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯁꯥꯔꯞ ꯇꯧꯕ ꯇꯦꯝꯄꯔꯦꯆꯔꯒꯅ ꯍꯦꯟꯅ ꯆꯥꯅꯖꯩ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯁꯤ ꯃꯉꯥꯜꯒꯗꯤ ꯑꯃꯨꯛ ꯆꯥꯅꯗꯦ ꯃꯔꯝꯁꯤꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯗꯕ ꯒ꯭ꯌꯥꯁ ꯕꯣꯛꯁꯀꯤ ꯑꯃꯝꯕ ꯃꯆꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯏꯪꯕ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯊꯝꯕꯤꯔꯒꯗꯤ ꯃꯇꯝ ꯁꯥꯡꯊꯅ ꯀꯨꯏꯅ ꯊꯝꯕ ꯌꯥꯒꯅꯤ ꯃꯈꯣꯏꯁꯤꯁꯨ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯤꯔꯣꯏꯗꯕꯅꯤ ꯃꯊꯪꯗ ꯑꯂꯨꯅ ꯄꯥꯝꯂꯤꯕꯁꯤꯅ ꯏꯀꯪ ꯀꯪꯕ ꯃꯝꯁꯨ ꯃꯝꯕ ꯖꯒꯥꯁꯨ ꯀꯣꯝꯕ ꯃꯐꯝꯗ ꯊꯝꯕꯁꯤꯅꯤ ꯑꯂꯨꯁꯤ ꯀꯥꯔꯕꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯨ ꯊꯥꯗꯣꯛꯏ ꯃꯔꯝꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯚꯦꯟꯇꯤꯂꯦꯁꯟ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯅꯨꯡꯁꯤꯠ ꯆꯪꯐꯝ ꯂꯩꯇꯕ ꯃꯐꯝꯗ ꯊꯝꯂꯒꯗꯤ ꯍꯥꯊꯨ ꯈꯨꯏꯕ ꯍꯧꯔꯛꯀꯅꯤ ꯃꯊꯪꯗ ꯆꯦꯡꯒꯨꯝꯁꯤ ꯅꯪꯅ ꯀꯣꯟꯅ ꯆꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯆꯦꯒꯤ ꯈꯥꯎ ꯄꯦꯄꯔ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯐ꯭ꯔꯤꯖꯇ ꯊꯝꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯃꯇꯝꯗꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯄꯔ ꯗ꯭ꯔꯣꯋꯔ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯆꯣꯠ ꯂꯥꯎꯔꯒꯇ ꯂꯩꯕ ꯀꯥꯈꯜꯁꯤꯗꯗꯤ ꯊꯝꯕꯤꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯆꯦꯡꯒꯨꯝꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯀꯨꯏꯅ ꯊꯝꯗꯧꯕ ꯑꯣꯏꯔꯗꯤ ꯐꯖꯅ ꯆꯥꯝꯊꯣꯛꯂ ꯃꯇꯨꯡꯗ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯝꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯐꯧꯗꯣꯛꯂꯒ ꯑꯀꯪꯕ ꯑꯣꯏꯅ ꯆꯥꯕꯤꯌꯨ ꯃꯊꯪꯗ ꯁꯥ ꯉꯥ ꯉꯥꯅꯨ ꯌꯦꯟ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯝꯗꯥꯏꯗ ꯂꯩꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯀꯔꯤꯒꯨꯝꯕ ꯈꯨꯗꯛꯇ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯈꯣꯏꯁꯤ ꯍꯦꯛ ꯂꯩꯔꯛꯄꯒ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯆꯤꯟꯕꯤꯒꯗꯕꯅꯤ ꯐ꯭ꯔꯤꯖꯔꯗꯨ ꯄꯤꯛ ꯊꯜꯂꯝꯕꯗꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯨꯗꯛꯇ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯄ ꯌꯥꯔꯣꯏꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯒꯗꯤ ꯃꯈꯣꯏꯁꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯃꯔꯣꯜ 2-3 ꯍꯥꯟꯅ ꯌꯦꯠꯁꯤꯟꯕꯤꯔꯒ ꯐ꯭ꯔꯤꯖꯀꯤ ꯉꯁꯥꯏꯒꯤ ꯂꯣ ꯁꯦꯜꯐꯇꯨꯗꯩꯗ ꯑꯣꯏꯅ ꯊꯝꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯃꯤꯠ ꯍꯥꯏꯕꯁꯤꯃꯛꯇꯤ ꯇꯣꯉꯥꯟꯕ ꯃꯍꯤꯛ ꯃꯇꯥꯏ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ ꯃꯔꯝꯁꯤꯅ ꯑꯁꯨꯝꯅ ꯂꯣ ꯁꯦꯜꯐꯇ ꯊꯝꯕꯁꯤꯃꯛꯇꯤ ꯅꯨꯃꯤꯠ 2ꯗꯒꯤ ꯍꯦꯟꯅꯗꯤ ꯈꯛ ꯊꯝꯕꯤꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯖꯔꯗ ꯊꯝꯕ ꯑꯣꯏꯔꯒꯗꯤ ꯊꯥ 4 ꯑꯗꯨꯃꯛ ꯊꯝꯕ ꯌꯥꯒꯅꯤ ꯃꯊꯪꯗ ꯂꯐꯣꯏ ꯀꯣꯝꯂꯥ ꯀꯤꯍꯣꯝ ꯀꯐꯣꯏ ꯑꯋꯥꯊꯕꯤ ꯍꯩꯅꯧ ꯃꯪꯒꯦ ꯆꯝꯄ꯭ꯔꯥꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡꯁꯤꯗꯤ ꯑꯁꯥꯕ ꯃꯐꯝꯗꯨꯗ ꯄꯥꯜꯂꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯔꯝꯁꯤꯅ ꯁꯤꯒꯨꯝꯕ ꯑꯁꯥꯕꯒ ꯆꯥꯟꯅꯖꯕ ꯇ꯭ꯔꯣꯄꯤꯀꯦꯜ ꯐ꯭ꯔꯨꯠꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯖꯇ ꯍꯥꯞꯂꯣꯏꯗꯕꯅꯤ ꯍꯥꯊꯨ ꯃꯨꯟꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯍꯟꯊꯅꯕ ꯑꯃꯁꯨꯡ ꯃꯀꯨꯗ ꯃꯨꯁꯤꯜꯂꯛꯄꯗ ꯊꯣꯛꯇꯅꯕ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯦꯒꯤ ꯈꯥꯎ ꯑꯃꯃꯝꯗ ꯍꯩꯅꯧꯅ ꯍꯩꯅꯧꯒꯤ ꯀꯣꯝꯂꯥꯅ ꯀꯣꯝꯂꯥꯒꯤ ꯇꯣꯉꯥꯟ ꯍꯥꯞꯄꯤꯔꯒ ꯑꯏꯪꯕ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯑꯣꯏꯅ ꯊꯝꯕꯤꯒꯅꯤ ꯃꯊꯪꯗ ꯈꯣꯏꯍꯤꯁꯦ ꯑꯩꯈꯣꯏꯅ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯅꯠꯇ꯭ꯔꯒ ꯁꯤꯔꯦꯃꯤꯛ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯄꯤꯔꯒ ꯑꯃꯝꯕ ꯑꯀꯪꯕ ꯖꯒꯥ ꯑꯃꯗ ꯊꯝꯕꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯈꯣꯏꯍꯤꯁꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯕ ꯖꯒꯥꯗ ꯊꯝꯕ ꯇꯥꯔꯒꯗꯤ ꯈꯣꯏꯍꯤꯗ ꯃꯁꯥꯒꯤ ꯌꯥꯎꯖꯔꯤꯕ ꯃꯍꯤꯛ ꯃꯇꯥꯏꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯑꯦꯟꯇꯥꯏꯕꯦꯛꯇꯔꯤꯌꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯤ ꯍꯟꯊꯔꯛꯏ ꯈꯣꯏꯍꯤꯁꯤ ꯃꯅꯝ ꯃꯍꯥꯁꯨ ꯆꯨꯞꯁꯤꯟꯕ ꯉꯝꯃꯤ ꯃꯔꯝꯁꯤꯅ ꯇꯤꯜꯍꯧ ꯆꯅꯝꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯃꯅꯝ ꯀꯟꯕ ꯄꯣꯠꯁꯤꯡꯒ ꯊꯝꯃꯤꯟꯅꯔꯣꯏꯗꯕꯅꯤ ꯃꯊꯪꯗ ꯌꯦꯔꯨꯝ
फ्रिज सारिबा मैन्युफैक्चरर अयाम्बना फ्रिज सारकपा मतमदा फ्रिज की थोंगदा येरुम हापननबा कोंकुट कया हापसिलै अखोइसु येरुम अचनबम खैदी कोंकुट स्टेदा हापसिनदुना दुमक थम्मी मसिसु अमुक लालिबनी यदना द एक्स सेफ्टी सेंटरना थादोरकपा वारोल अमदा फोंगदोगली येरुमबु ओइरो ngaनु marumbu oiro अखोइना सिगुम्बा फ्रिज की थोंगदा हापलकपा कोंकुट सिंग स्टेदा येरुम से थम्बा मतमदा अखोइना अतोपा पोचै लौथोकपगिबो ओइरो थोंग हेक हांगदोक हांजिन तौबु खुदिंगी असाब नुंगसिना येरुम सिंग स्टेदा तोइना यैगनी असुमना अयिंग असा खंगोंग होंदोक होंजिन तोइना तौबसिना येरुम सिंगदो बैक्टीरियाना लादा सिंदुना हाथु हाथु पुमसलकनबगी मरम अमा ओय मरमसना मतम सांगथना थमगे हायरगदी येरुमदी मसागी लैरकपदि यावजरकपा कार्टूनदुदैदा दुम यावहनबिरगा फ्रिज की मथक इथंग थंगबा अपर सेल्फ तोइना थंबिगनी लोइनना थंबा मतमदसु अखोइना मनुंगलोमदा खमथेंगना इनसिनबिरंगदबनी असुमना थमलगदी थोंग हांगदोक हांजिन तौबदा अयिंग असा खंगोंग होंगबदुना येरुम सिंगदु सोहनबा ngamloi संगोम सिसु अखोइना फ्रिज की थोंगदा खक थमलोइदबनी फ्रिज की मयाई थंगबा सेल्फ तोइना थंबिगनी मथंगदा सेम से अखोइना फ्रिज दा थंबा मतमदा सेल्फ सिंगसदैदा थमलोइदबनी अखोइना हेक चिकपदा क्रो क्रो लाउना हाउरिबा सिंबा हाउस मांगदननबा अखोइना चेरंगना तोंगान तोंगान योमसिनबिरगा क्रिस्पर ड्रॉवर्स दैदो इना थंबिगनी करिगुम अदोमना सेम मपुम अमा चिकपा होरमलगा चाब लोइसिनबा ngamdragadi अरेम सरुक्तु चंप्रा मही खर तैसिलगा फ्रिजता मु हापसिनबिखो असुमना तौरगदी मुसु मुसिलकलरोय हाथु हाथु सु पसिलकलरोय मथंगदा अचथाव सिसु अखोइना फ्रिजता थंबिरोइदबनी मसिना मखोइगी महाव हंथाली मखोइगी ख्वाइदगी चानाबा थंफम हायरगदी अमम्बा मची अमदा थंबसनी असंबिदा अखोइना गैस बॉक्स की अमम्बा काचिन अमदा दुमक थंबिबा याय मथंगदा तरबूज से अखोइना फ्रिजता थमलगदी मंगोंदा यावरिबा एंटीऑक्सीडेंट सिंगसी मयेंग तारई मरमसिना मखोइसिसु अखोइना रूम टेम्परेचर दोइना थंबिगनी करिगुम्बा अदोमना अयिंग मसानिंगलगसु चारमदाइ दोइना मिनिट 15 रोम फ्रिजता हापसिलगा चाबियो मथंगदा चीनी की ख्वाइदगी एकनबसी लैनिल इनिल काबसनी मरमसिना मखोइसिदी नुंसित चुंगचंग चंगदबा पात्र अमदा मखुम चेजेट खुमजिनबिरगा अकंग जगा अमदा थंबिगनी चीनी सिसु मनम महा चुपसिनबा दुमक ngami मरमसिना चीनी हाप तौरिबा पात्रदु मनम चेली चेंदे हाना खंगदोकलगा हापियो असंगबा मनामसिंग अमसुंग फदिगोम नाकुपिना चिंगबसिंगबा येनसांग नापिसिंग सिसु अखोइना चेगी थारप तौवा खाव अमदाना हापचिनबिरगा फ्रिजता थंबिगनी चेगी खावसना लैनिन अहेनबा चुपसिनखिबा मरमना मखोइबु हाथु हाथु खुइजिलहलोय